Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okchari ngasi mulobirasi Thamoi Yaoramdre tara suba tangka arotba malaibra kana khangan uhandana tabu nungda lotuna thambra khangningbana kakngaunaraba aikhoina tabu sibu hangduna lotuna thamliba si yengsi adubu lotna chena thamba oibana tarai hangdokpadi karamna yagani sojai thiduna chanaba thiba tabani tarai phangba sojai su oiroidori arotba ma chetna lotuna thamba oibana sojai thinaba honabada matam kharadi changba tai amukta khon kandaba mapana ngasi kaisu leitaba wafam amada khon kanna nganglakpa sida macha oiriba ani dudi ngakpana kham thengkhre macha anina akiba magaloinana mangonda tingak yengliba mawang adu uraga khon adu khara tapthaduna mangda tariba mathau aduda mayon sinduna hairei nakhoi daina haribase yadaba tawganu nakhoi gi tungi punsida ayet apan leitanabani aina haribase ipana nakhoi gi naning thungan bangam drabasu chanainaba punsi piranglakta len punsi dumadi aina pamde madunani aina nakhoi da haribase mapagi mataududa machin maupa don sinaduna angakpa sakfamda yengnaduna lei sinthana mapada muk yengduna hairei babungna haininglibase karino aidi wakhal mapung phana taba ngamdre chathoibiye babungna hairibasinine pagya chawba nangi pana hairibasi yararoi hairibra babung thabak aruba tawramdaida leithoktuna cheli haina mayam naibu ngangnaroidra मीना ngangnabadu natene matangsida maru oiribase mayamgi penaba tawbaga asibaga matam naksilak napa aigi penaba tawbaga nangonda kanana hena lumbage babung nachan sigini haibada hanne yengbada nang aina tana kanasu leite aina ngana phattanungda thokrabadi nang natana magi kanasu leiraroi karigumba nangna phattanungda thokrabadi nachanase kanaga lehogani kanana mabu yengshinbigani babung club ki secretary oibasina aibu phattaba thaudok ama thoganba yabagi oithokpase kayamuk leibano khungang sigi damak aina ngamba mating pangbase machine aibu asoyanga ma taw karamna yawgadoribano khungang sigi miyamna natine nangbo asoyanga am nanghangadoribase khungang sida mitariba sel paiba ani gi marakta kaisu khangjadraba khunja mayam asibu awaba pigadoribani khunja singdagi hena makok chingduna thabak pangliba singbu hena awaba chaina pigadoribani aikhoina pangpha phana ubagi wani makhoidi aikhoigumba mi natene ipagi bungo sel paiba ani ne yeknaba kayagi matik sathi ne yeknaba oi haiba khungang sida chawrakpana khoina khangdre makhoina pamliba du phangnaba honabada maduda yelakpa khudingmakpu mangan bangambani ne nangumba singdi makhoigi maphamda miyoiba amani haiba phawba khanba nati makhoigi oijaba khak launaba honaga doribani ipana haribase yawne ipagi bungo mapana mukta ngangdaba mawongda ngasi hairakpa aduda sinthasu mabungbu themjinduna hairei tamo babungna hairisi yaro matam khara leiraga makhoigi rangsi loiraga amuk toros dongnaba ngambagi yumdani maniga linthoiga wari sari linthoina mafi hongdokliba mapuroibada yengduna hairei nacha nupada khungangi thabak sinabiribadubu yagadro changbada sungairi karino mana khara tawbada laigadaba karino masinabiba yadro makhoi bababo ngarang nahanda thabak changbada ngairi hana hiramduda yamna khang haibasu nate aduda makhoi babana thabaktu hekta sinabiribadubu yengibani thajaba yabra yadabra haibda yengibani nacha maktabu thajabagi changing tawbadi achumba nate makhoi baba linthoi nangna su hena khangibaduni nangi nacha se mamani mapani haidana aikhoini hekta thajaruba yaba natene mabuk kayagi matik luba haibadu aida nate nangsu khangibaduni machinda noki pangangda nganglabasu mabuk manungda asengba wa ngangbani ni nachase aikhoina tawnu phatte hairaga hekta tawroidaba nate ningkibaduda chap yungna leptuna leibani adu mayam sigi mathakta magi ahanba oina company asida khong thangjinduna changla ibani masida aikhoina sinaba thabak karamba mawongda mana tawi haibadusu yengningibani aina aikhoi ani changduna thabak tawnaba haibada sirikhai yaramdraba mana handak masana tawge hairakpada aina condition amta thamdana yaribase mase achumbo oigadoribra oiroidoribra haibagi wahangsu aina pakhum phangnaba honaribani makhoi babagi business to imung manung nachana sugi marida supusinduna business tawnaba honabiri
imung manung nupi angang haibasidi mayamdagi khwaidagi makokta thamgadabani thabak haibaduna secondary ni Ningthoi punsi se business ni asukuiba matam ase awatpa mata lehendana pumnamak watana nachada ina thadariba invest toribani mana hiyeng matam amada interest ka loinana mapa mama oiriba ikhoida singakhini haibagi thajaba maga loinana thadariba ne chap mane nang negonda thamliba thajaba dusu sale gi thajaba oina invest toribani aisu nangi thajaba dubu mangdana ba haidana nangonda thajaba gi interest haptuna piribasini ne waga ngangnaba ngamjaba natida wa matai na ngamge haibase ngamkidrabani nangna ngamdaba natene mama nangna thawoina onsinduna ngangnaba tanbagi wagi marakta nangna dum loshinkibane phare makhoi babasu thabakto chatminaba tawro nacha pasu thauraklamani ai amukta yengukige angang ama tawraga inhalladi fagadabani nangna nathanta tawrido soingam yauradi kamai tawdorige kai storyda Ningthoi du mayai ka oina mayamna mapanda thorakpada phauduna thoknagadoriba ka duda thoraktuna machanupa kumlakpa ngaiduna lei ngambasu khudang gari adu sem duna kumlai t-shirt amagi mathakta coat litpani khangraudi formal setli khungupsu leather gi fashion khar yawba ma setliba dress duga chanana tongduna kumlai mama na ngaiduna leiriba du ubada mama gi manakta changlai Ningthoi na machanupa de yengduna Puritubu formula malitlaga taya mapulaga chatpa yadro nangbo staff macha masusinate achoba post ni nangna pari bado Mom office na tai punde yade haiba leiba natida Hoini adu hoirabasu khare hena fajahaning wagi imana haibani sanado sida sulakidre mabu ada dum laiba natro Mama na sana palakpa aduda setliba dress do hanthaduna yenglaga wakalama lakpagumna mama da yengduna fatkum lai Mom address se change samta tawge khara hena fajanaba masi haiduna stair du chokan kanduna chenkhat khre Ningthoi du pakhatpa matauda machabu yengduna lehawi tanjaduda manisu thoraktuna magi nupida wa khara hairamlaga magi chatkadaba du chatkre mapana chatki bagai kanadana ngamba makhada kumtharai handakti formal shirt lilai khungup sama change tawre adubu necktie dumadi oi thangba langbanduda yansilaga oina lakle Taurakliba machagi mataw aduda Ningthoi na ingangak-ni yengduna hanglai karino tawrido ibungo nangaktuda ningthina punba yadra haiwani lengbandabu kanana taipunage nangbo Mom anoba fashion ni ngawi da ko nangse ngashidi kadai da chatkadaba leige ngashidi thabak tawba yaba makai thiraga loina tawtho amadoini matam mangan kanade ningthina yengaga tawko ibungo nachagi anem tarida Ngambasu yumdagi thabak mafamda chatnaba haidana thorakle nahan makhaigi matawgumna ngasisu prem namagi driver oiduna makhoi ani kha gari duma da tongduna lakle tungdana security oina gari ama ngambana lengmanda tayanba adu front mirror adudagi uraduna prem na hanglai Sir tai se lengjumdoi ni yalisibu kai lege thabak leibeni kaigino hangidubo kastodida sir sum hangbani Nang mingdo kayaba Prem haibani sir nungsibabudi ikang khangdaba mingi wani atragadi otongna chanakidraba mingni sir mingi wabu Sir aidi maitegi mingse yam pamjabani adubu aikhoi imaga babagana aibu mayang maming ama thonjan biramdana ai yamna pendrabani sir mingi wabu kaino chapmani maitai maming mayang maming loinama mingaktani kaino hoi oibabudi oiba sir aduda ai sagi saktakto haidi maitai ni haibase mingse haibada he khanganing ba haitare aikoi sergi mingsu maitai gi mingnidna ai gisna mayang maming kuchuna ga khar musile mina bihar dai ra kaina hang pasu yauri poni prem gi mapanatana khadang thada bidu tarakpa duda ngambadu khumbatala male nokfit toraga wa adu matang adu doloshin kre prem na haudo amdana wakal dadi khalawi sanagi mamingsu maitai gi mingni haidana Naina hauribani kok manungduda wahai oina hainadrabasu makhoi anisu office yoraduna gari khambada premna tayado ma paijarake haidana mana paiduna ngambagi office room tamna changlakle room yorakpada company gi oina leiriba nupa security kharana manungda thamba sanagi table chair du mapanda thangdoktuna leirami desk oina mana famba yaba office machagi mawngdasu hanana semduna leiramle Makoina yokshilakpada tawramliba thabak adu loisilamle
Ngambabu ubada nupasing adu respect ulamnaga magi mathau tauba chatnakre. Ngambana pisumani du areba makai sukjinduna leptuna leiriba sanabu paina muktang yenglamlaga asawba magaloinana magi kada changkre. Prem du kiboy kaiboy sanada yengduna hanglai. Kainu, aikoi sarna yam sawbadona torisiba madam. Ngasaidi kemta tawkidabane. Sanasu thongduda yengduna lepi. Prem na pocket agi taidu puthoraktuna yenglaga mathanta haizai. As Sibiba manungda changdoise tankreda oiba. Asawa migi manakta changbase aidi ipai thibai yamna hogan baniba. Khanglawga lawradi hekta nangoidene torise. Yamdi lawgan banida. Sana na on khatuna yenglakpada Prem na pari batai adu uraga Prem di yengduna hairai. Prem kadai ai pirage engonda piramo. Ha as yam nungaijare madam. Phanam sawrasu nupina thembadi adum yai haibani luhongdri fawbada. Luhongabudi adum sawba henkali ka hainabani. Hauji phawgidi luhongdribanina madam na dum themba yani. Aduna madam na khar pibiro. Karan singang haudradi chakamta changamaroi Prem nang. Asing bahijari baibu karan loina ubigano madam. Mina lana khangibase aidi ahing tumba yade mangde ekto uyiba. Yare se ai changukige noisu fajana leiro. Masi hairam laga sanadu magi desk tagi table adu paiduna ngambagi room da changlai. Chair du ihang hangi ngasai litkiba kot tumadi chair du da yanduna thanami. Sana mamitu asum koini yenglakpada glass na chanduna leiriba sorok uba duda ngamba mamit animak pocket humjilaga leirami. Furit kudang dusu kudam ga thadok laga mawang maril tadana pangtheta thekatpa mawang ama tawduna leibadu sanana ui. Tapna changsilakduna ngambagi nakanda leptuna hairai. Sir ai sarge yabadi lawjakhidre. Masigi damak aibu ngakpigani. Aigi desk do aina sinduna mapanoina semjabani. Pisumani da samnaba makai suktuna onthoraklaga yenglai. Mityengduda sana yengamba mamittu tapna leithaduna leimaidi yengki. Nang boyna manung da faman bani. Sida nang yamna nungaitrise kaino. Aina nangi nakta nakna leibase nang yam nungaitrisiro. Nate sir, adumna lana su khanbigano. Ai sirgi secretary ni. Secretary magi mathau matik chana tawba ngamnaba honajabani. Sirbu na balakpa mibu kanano karino haina ningthina khangdokpa haibase secretary oriba aigi thawni. Aina manungda sum phamduna leirabadi kanano changai ba haibase aina ningthina khangba ngamaroi. Appointment lawduna sirbu na basu mayam ma yarakani. Tungda thokhaningdaba problem amita thoktana bahaidana aina hana prevent tawba ngamnaba honajabni sir. Madu orbasu mi check tawnaba kanano ma thamaga lore. Nangna amuk aibu asuk chawba kasida ithanta thanamaga chatrabasu. Sergi yumda lehoba room duga yengnarabadi sigi room asidi tangkai fawba yawna chawba nate. Aduna sir ithanta leibagi kaishu waningai oidabra khale. Khumbasina asuk yamna hairisa kaigino. Pawkom amata hek lithoande nangsi. Haipa sajaba nate sir aidi. Aina nangonda haipa sai kaina haikibla leibro. Managing director ga nagadamne sir. Minute 20 dangaire chatnaba tawrase sir. Masi haiduna changsilaktuna mana pairakliba tai adu ngambagi ngaksamda mawang kaiduna pulai. Loibaga khudang adu thekthaduna amuk kudam pansinduna phajana semi. Tauriba adu ngamba mangak cheptha yengi. Loibaga sana ngambagi chair yanduna leiriba kot adu amuk laururaga ngambada litsili. Kita sawgena taptana fingaluraga sawbungumta khangandre. Magi wadura sana adu machindu chapsinduna khajikak noi. Sanana loibaga mana hana thoke haidana tawrakpada ngambana makhuta faduna hairai. Nang boyna pami haibda apamba khak oiramdre nungsiba haibda adu ngasi yawarami. Ai nangbu nungsisana aingonda nanggi oina feelings amta leitabro. Yamna serious oiba mawongda hanglakliba wahang aduda sana mai leiduna chenba ngamoidori. Ngambasu mityengduna khumdaba yaroi haibagumna munna yengduna leiri. Ngambana pariba makhutuda yenglai. Magi mityengduda ngambasu pairamba ado tapna thadorai. Aduga lana lawkidanaba haiduna sengdorai. Lana lawgano intentionally tawba nate. Sanasu ngambade yengduna khumlai. Sir naibu karamba mawongda yenglaga wahising ado haibirakliba haiba ai khangjadre. Adubu aigi oiba wafam khara sir da haijage sir tabiyo. Masina pakhumni khalabasu kaisu akaiba leite. Aidi arangarakta ngawba nupi nate. Sir Seal yamna paibi mungi machani haiduna Sir da aina hekta yarani haiba leite. Aidi aigi oina punsigi leminagadoriba life partner aduda chengadaba magun kharle. Magun singada Sir gi mafamdadi amatta yaudre.
Hairakliba sanagi waduda ngamba masa mathanta hantaduna yengjaraga hairei. Nangna pamba character aingonda yaudrisiro. Aingonda yaudaba nupina pamba character karamba mamuk leirige haisibo. Munnamte yengu do yaubani. Sir, atai nupisingi mitingda sirda awatpa mata leiramdabasu yai. Adubu aigi oiba mitingdadi aina lokhatpa yaba character amta yaudi. Kaino, nangna pamiba charactersna hairo. Soidanaga yauramadi pharaktani heibo. Sir, aigi life da ihan hanba oina nungshinagadawriba mahak ado aibu punsigi oina nungsiba ngamgadabani. Aigi nungsibadi ani suroi. Aigi thamoidi sumnatagi miyoi amakhaktagi oigadabani. Miyoi anisuna aigi thamoigi mapu oiba yaroi. Oigena laasu aina kanamtada piraroi. Ai khaktagi oiradawni kaino. Adugi character dumadi aingonda yaurabani. Yare, mathang hairo. Maitai ama oina masagi tradition culture history fazana khangba oigadabani. Europe lebak da chanaba western culture bu chaukhale khanjaduna maduda ngaujaba lupchaba miyoi amabu aina igi life partner ama oina punsida choose toroi. Fije chakcha mikau miram ningthina khangba oigadabani. Mami dedi hairaga masagi mindset chaukhatpa mini haibadi ai yaningde. Ima ipa haiba phazaraba mingtholbu western gi mami dedi na mahut sinkiba adugumba miyoido aina nakna loinaba pamdaba matang yawi. Adubu kok change tawraga lura potubu. Respect mi khudingmakbu ikai khumnaba ngamba miyoi ama oigadabani. Ai mangaire haiduna napallamaga loinana chatliba miyoi adubu aina asingba miyoina haibadi ngamoi. Karamba mida karamba makhalgi respect utkani haibase khangadabani. Ngangninglibani haininglibani haiduna respect amatta leitana ngangsakpa midi aidi pamde. Icham chamba khudingmakbu manaba miting amadi yengba ngamba miyoi aduni aina pamiba. Madusu ngamnaba honaba tare. Sir, aingodagi henbi kaya maitai lepakasida leibani. Sargi thamoina khoidabi kana ama thibiyu. Tum koiredebi aigidamak sarna pamjana chachariba tawjariba khudingmakbu tungoinagi khanbiganu. Thokpiro sir, ai mapana ngaijaramlagi. Sanadu mapana thokri mana thokribadu yengduna ngambana mathanta solawi. Nungsiba kaisibu hongdok hongjin yabai type ahiya pasadna ngangi khangniba dubudi hayengdagi hekta hogeba. Aina magi damakta kadai fawba hongba ngamge haibase hayengdagi hauraga hekta khangangeba.